ꯃꯩꯇ꯭ꯔꯕꯥꯛ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯤꯅꯨꯡꯁꯤ ꯅꯤꯄꯥꯟꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕꯤ ꯅꯦꯔꯦꯇꯔꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯄꯤꯡꯀꯤ ꯁꯥꯎꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯌꯣꯍꯦꯟꯕꯗ ꯀꯣꯜ ꯇꯧꯔꯤ꯫ ꯍꯜꯂꯣ ꯄꯤꯡꯀꯤꯅ ꯌꯣꯍꯦꯟꯕ, ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯦ꯫ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯌꯣꯍꯦꯟꯕꯅ ꯀꯩꯅꯣ ꯂꯋꯥꯏꯗꯩ ꯂꯥꯛꯂꯛꯏꯁꯤꯕꯣ? ꯄꯤꯡꯀꯤꯅ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯑꯩ ꯅꯪ ꯄꯥꯝꯗꯦꯅ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯕꯗ ꯅꯨꯄꯤꯅ ꯀꯩꯁꯨ ꯇꯧꯕ ꯌꯥꯄꯣꯟꯇꯦ꯫ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯅꯨꯡꯁꯤꯍꯟꯕꯁꯨ ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯌꯣꯍꯦꯟꯕꯅ ꯀꯔꯤꯅꯣ ꯄꯤꯡꯀꯤ ꯅꯪꯒꯤꯁꯦ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯜꯂꯨꯗꯅ ꯅꯆꯤꯟꯗꯣ ꯀꯕꯨꯛ ꯄꯣꯛ ꯇꯧꯁꯔꯣ꯫ ꯄꯤꯡꯀꯤꯅ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄꯁꯦ ꯂꯨꯕꯅꯤ꯫ ꯌꯣꯍꯦꯟꯕꯅ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ? ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯟꯒꯗꯣꯔꯦ꯫ ꯄꯤꯡꯀꯤꯅ ꯑꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯅꯤ ꯍꯥꯏꯕꯤꯔꯦ꯫ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯅꯨꯄꯤꯗꯨꯕꯨꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ ꯅꯠꯇ꯭ꯔꯥ? ꯌꯣꯍꯦꯟꯕꯅ ꯑꯣ, ꯅꯪꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤꯁꯦ ꯑꯗꯨꯒꯤꯔꯥ? ꯄꯤꯡꯀꯤꯅ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯔꯤꯒꯦ? ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯨꯝꯅꯃꯛ ꯅꯪꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤ ꯅꯠꯇꯕ꯭ꯔꯥ? ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯌꯣꯍꯦꯟꯕꯅ ꯄꯤꯡꯀꯤ, ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯩ ꯁꯥꯎꯔꯛꯀꯗꯣꯔꯦ꯫ ꯐꯣꯟꯁꯦ ꯑꯝꯇ ꯊꯝꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯄꯤꯡꯀꯤꯅ ꯐꯣꯟ ꯐꯥꯎꯕ ꯄꯥꯏꯅꯤꯡꯂꯛꯇ꯭ꯔꯕꯀꯣ ꯅꯪꯁꯦ? ꯌꯣꯍꯦꯟꯕꯅ ꯌꯥꯔꯦ, ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯅꯁꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯗꯤꯁꯥꯏꯠ ꯇꯧꯖꯧ꯫ ꯃꯇꯥꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯣꯏ꯫ ꯅꯪ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯝꯗ꯭ꯔꯦ꯫ ꯄꯤꯡꯀꯤꯅ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯐꯖꯅ ꯈꯪꯉꯦ ꯉꯁꯤꯗꯤ꯫ ꯌꯣꯍꯦꯟꯕꯅ ꯌꯥꯔꯦ, ꯈꯪꯂꯗꯤ ꯐꯣꯟꯗꯣ ꯊꯝꯃꯣ꯫ ꯅꯪꯅ ꯈꯟꯅꯤꯡꯕ ꯃꯈꯩ ꯈꯟꯖꯔꯣ꯫ ꯑꯩ ꯅꯪꯒ ꯋꯥ ꯉꯥꯡꯅꯅꯤꯡꯗꯦ, ꯀꯣꯛ ꯌꯥꯝ ꯁꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣই ꯏꯃꯨꯡꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯅꯪ ꯈꯪꯂꯝꯃꯣꯏ꯫ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯇꯦꯟꯁꯟ ꯄꯤꯔꯦ꯫ ꯑꯩ ꯊꯝꯃꯦ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯈ꯭ꯔꯦ꯫ ꯄꯤꯡꯀꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ हौरी। फोन अमुक तौसिल्ली अदुबु जिस नंबर से आप संपर्क करना चाहते हैं वह अभी स्विच्ड ऑफ है। कृपया कुछ समय पश्चात प्रयास करें। The number you are calling is currently switched off. Please try later. Oh, nang aiga pau faunaningdraba oiramleko haiduna kapli। नंगना आई पामद्रगा आइना करिगे कपलुगनी? आइसु मीनी, नंगोंदगी करिसु तादेना हाइदुना असावबगा लोइनना बिकीदा कॉल तौसिल्ली। हेलो पिंकीना हेलो बिकी, आई ngasiदी wafam amakata haijage। बिकीना हाइरो पिंकी, करिगे हाइजाबनु? पिंकीना नंगी मतम कुइना अइना ममल लेतना खल्लुरबा प्रपोजल दो आई ngasiदी यारगे लेबले। बिकी मसादो हराउबना लोइख्रे। असेंबैरो पिंकी? असेंबैने। ईश्वर से लेतबा नतेको पिंकी। आई याम हराउई ngasiसे। पिंकीना आइबु मिराइबिगे खनकनुको बिकी। बिकीना मिराइब लाइरे आई हराउबना लोइरे लेताफम खंगद्रे हाइबा। नंबु याम उनिंगले। होरेन नुमिदां वाइरम ngahaktam thokpiroo। आइगिसे रिक्वेस्ट निको। पिंकीना थबक हलकपगी वादी वारबने आइसे। थेंगसु थेंगलनी संडेदा ओइना थेंगनाबदी। बिकीना
Please, Pinky, ꯑꯩꯒꯤꯁꯦ ꯔꯤꯀ꯭ꯋꯦꯁꯅꯤ. ꯄꯤꯡꯀꯤꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯑꯒꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯄꯤꯡꯀꯤ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯈꯟꯖꯕ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯦ. ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯈ꯭ꯔꯦ. ꯈꯪꯂꯕꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯨꯒꯅꯤ? ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ, ꯁꯤꯡꯅꯕ ꯅꯠꯇꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ. ꯑꯩꯁꯨ ꯃꯤꯅꯤ. ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯤꯃꯗꯤ ꯕꯤꯀꯤꯗ ꯎꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯤꯡꯀꯤꯗꯨ ꯊꯣꯛꯂꯛꯂꯦ. ꯊꯣꯡꯒꯥꯟꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯕꯤꯀꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯄꯤꯡꯀꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯂꯥꯛꯑꯣ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯨꯁꯦ. ꯄꯤꯡꯀꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯩꯅꯤꯡꯗꯕ ꯎꯠꯇꯅ ꯒꯥꯔꯤꯗꯨ ꯇꯣꯡꯈ꯭ꯔꯦ. ꯑꯣꯄꯟ ꯑꯣꯏꯕ ꯀꯦꯐꯦ ꯑꯃꯗ ꯆꯪꯂꯛꯂꯦ. ꯑꯗꯨꯒ ꯕꯤꯀꯤꯅ ꯐꯝꯃꯣ, ꯁꯤꯗ ꯐꯝꯃꯣ. ꯆꯥꯅꯕ ꯈꯔꯁꯨ ꯀꯧꯈ꯭ꯔꯦ. ꯄꯤꯡꯀꯤ, ꯂꯧꯁꯜꯂꯣ. ꯑꯩꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯅꯪꯒꯤꯗꯃꯛ ꯑꯆꯝꯕ ꯑꯐꯪꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯇꯝꯖꯒꯦꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯂꯧꯕꯤꯌꯨ ꯃꯇꯥꯒꯨꯝ ꯇꯧꯔꯤ. ꯄꯤꯡꯀꯤꯅ ꯕꯤꯀꯤ, ꯅꯪꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯇꯁꯦꯡꯅꯃꯛ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ? ꯕꯤꯀꯤꯅ ꯅꯪꯅ ꯌꯥꯕꯤꯔꯛꯇꯕ, ꯅꯪꯅ ꯉꯥꯡꯂꯛꯄ, ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕꯗ ꯑꯩꯅ ꯋꯥꯖꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯁꯤꯔꯥ ꯄꯤꯡꯀꯤ? ꯄꯤꯡꯀꯤꯅ ꯕꯤꯀꯤ, ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯂꯠꯅꯕꯗꯤ ꯅꯠꯆꯗꯦ. ꯑꯩ ꯏꯀꯥꯏꯖꯩꯌꯦ. ꯂꯧꯈꯤꯔꯣꯏꯒꯦ, ꯀꯣꯟꯅ ꯂꯧꯒꯦꯕ. ꯕꯤꯀꯤꯅ ꯑꯩꯕꯨ ꯁꯨꯝ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯄꯤꯡꯀꯤꯅ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯁꯨꯝ ꯏꯇꯣꯝꯇ ꯁꯅꯥ ꯄꯥꯝꯕ ꯑꯣꯏꯅ ꯃꯤꯅ ꯈꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯛꯄꯅꯤ. ꯕꯤꯀꯤꯅ ꯅꯍꯥꯟꯈꯩ ꯅꯨꯡꯁꯤꯕꯗꯒꯤ ꯉꯁꯤꯅ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯕꯒꯨꯝ ꯇꯧꯏ. ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯇꯧꯏ. ꯅꯪ ꯑꯃꯨꯛ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥꯅ ꯄꯥꯈꯠꯂꯤ ꯄꯤꯡꯀꯤ. ꯄꯤꯡꯀꯤꯅ ꯑꯩꯕꯨ ꯋꯥꯈꯜ ꯂꯦꯞꯇꯕꯤꯗꯧꯅ ꯎꯕꯤꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯕꯤꯀꯤꯅ ꯑꯗꯨꯏ ꯅꯠꯇꯦꯕ. ꯑꯗꯣ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯋꯥꯖꯔꯨꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯀꯣꯛꯂꯒꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯗꯤ ꯑꯍꯧꯕꯁꯦ ꯃꯦꯟꯁꯤꯟꯕꯤꯌꯨꯕ ꯄꯤꯡꯀꯤ. ꯄꯤꯡꯀꯤꯅ ꯀꯩꯅꯣ? ꯀꯩ ꯋꯥꯍꯩ ꯋꯥꯇꯥꯅꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ. ꯍꯥꯏꯅꯤꯡꯕꯗꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣ. ꯕꯤꯀꯤꯅ ꯍꯥꯏꯔꯒꯦ, ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ. ꯄꯤꯡꯀꯤꯅ ꯍꯣꯏꯕ, ꯂꯧꯔꯣꯏꯕ, ꯍꯥꯏꯔꯛꯑꯣ. ꯕꯤꯀꯤꯅ ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯄꯤꯡꯀꯤꯅ ꯍꯥꯍꯥ, ꯍꯣꯏ ꯑꯣꯏꯔꯗꯣꯏꯅꯤ. ꯕꯤꯀꯤꯅ ꯉꯁꯤꯗꯒꯤ. ꯄꯤꯡꯀꯤꯅ ꯊꯨꯃꯟꯗ꯭ꯔꯣ? ꯕꯤꯀꯤꯅ ꯊꯦꯡꯃꯜꯂꯦ. ꯑꯩ ꯌꯥꯝ ꯋꯥꯔꯦꯕ. ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ. ꯑꯩ ꯈꯨꯔꯨꯝꯖꯔꯤ. ꯄꯤꯡꯀꯤꯅ ꯍꯩꯃꯥ, ꯀꯩ ꯅꯨꯄꯥꯅꯤꯒꯤꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔో? ꯍꯦꯟꯃꯟꯗꯦ. ꯊꯨꯃꯟꯗ꯭ꯔꯥ ꯍꯥꯏꯕ. ꯑꯁꯨꯛ ꯀꯨꯏꯔꯁꯤꯗꯤ ꯈꯪꯅꯕ. ꯅꯪꯅ ꯌꯥꯕꯤꯗꯕꯒꯤ ꯋꯥꯅꯤ. ꯑꯩꯗꯤ ꯈꯪꯗꯦ. ꯏꯃꯥꯗ ꯅꯪ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯒꯦ. ꯆꯤꯟꯗꯒꯤ ꯈꯨꯠꯅ ꯍꯥꯜꯂꯤ ꯕꯤꯀꯤꯗꯨ ꯃꯃꯥꯗ ꯐꯣꯟ ꯇꯧꯁꯤꯟꯗꯨꯅ ꯍꯥꯏꯈ꯭ꯔꯦ. ꯃꯃꯥꯅ ꯃꯆꯥꯒ ꯃꯃꯧꯒ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯦ. ꯄ꯭ꯔꯦꯃꯤꯂꯥꯅ ꯃꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯌꯦꯠꯂꯨꯗꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯏꯕꯨꯡꯉꯣ, ꯏꯃꯧꯁꯦ ꯅꯪ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯣ. ꯑꯁꯨꯝꯅ ꯄꯤꯡꯀꯤ ꯕꯤꯀꯤꯅ ꯆꯦꯟꯈ꯭ꯔꯦ. ꯄꯤꯡꯀꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯌꯣꯍꯦꯟꯕ, ꯅꯪꯅ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯅ ꯁꯥꯟꯅꯕꯤꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣ, ꯅꯪꯉꯣꯟꯗꯒꯤ ꯇꯥꯗꯕ ꯃꯍꯥꯛ ꯐꯪꯖꯔꯦ. ꯄꯥꯎꯁꯦ ꯇꯥꯔꯒ ꯅꯪ ꯑꯄꯦꯟꯕ ꯑꯣꯏꯔꯣꯀꯣ ꯍꯥꯏꯅ ꯈꯟꯈꯤ. ꯌꯣꯍꯦꯟꯕꯒꯤ ꯏꯃꯨꯡꯗꯨ ꯉꯁꯤꯗꯤ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ. ꯃꯆꯦꯕꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯕꯒꯤ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ
ꯐꯠꯇꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯂꯨꯕ ꯄꯨꯝꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯊꯟꯈ꯭ꯔꯦ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯌꯣꯍꯦꯟꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯨ ꯇꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯕꯨ ꯊꯤꯜꯂꯛꯇꯨꯅ ꯂꯩꯔꯕꯗꯨꯗꯗꯤ ꯄꯨꯝꯅꯃꯛ ꯅꯦꯛ ꯇꯥꯟꯅꯔꯤ꯫ ꯌꯣꯍꯦꯟꯕ ꯃꯁꯥꯗꯨ ꯆꯣꯛꯊꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯤ ꯄꯤꯡꯀꯤꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯨꯏ꯫ ꯇꯧꯔꯔꯣꯏꯒꯦ, ꯊꯦꯡꯉꯦ, ꯇꯨꯝꯖꯔꯁꯅꯨ, ꯃꯥꯁꯨ ꯃꯐꯠꯇ ꯁꯥꯎꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯍꯌꯦꯡ ꯐꯖꯅ ꯊꯦꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯌꯣꯍꯦꯟꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯄꯤꯡꯀꯤꯗ ꯐꯣꯟ ꯇꯧꯏ꯫ ꯃꯥꯕꯨ ꯊꯦꯝꯕꯤꯔꯒꯦ, ꯑꯁꯥꯎꯕ ꯀꯣꯛꯍꯜꯂꯒꯦ ꯈꯟꯅ ꯍꯔꯥꯎꯖꯩ꯫ ꯍꯦꯂꯣ, ꯀꯅꯥ? ꯌꯣꯍꯦꯟꯕꯅ: ꯁꯣꯝ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯖꯦꯝꯁ ꯂꯣ? ꯅꯠꯇꯤꯌꯦ, ꯑꯩ ꯃꯥꯒꯤ ꯅꯨꯄꯥꯅꯦ, ꯑꯩꯈꯣꯏ ꯄꯤꯡꯀꯤꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯕ꯭ꯔꯥ? ꯌꯣꯍꯦꯟꯕ ꯉꯛꯅ: ꯑꯧ꯫ ꯕꯦꯀꯤꯅ: ꯄꯤꯡꯀꯤꯗꯣ ꯉꯔꯥꯡ ꯆꯦꯜꯂꯦ, ꯏꯃꯥ ꯍꯣꯏꯅ ꯐꯤꯔꯣꯟꯒꯤ ꯀꯩꯀꯩꯅꯣ ꯇꯧꯗꯅ ꯊꯣꯛꯈꯤꯕꯅꯤ, ꯑꯩ ꯀꯥꯗ ꯆꯪꯂꯛꯄꯒ ꯍꯥꯏꯖꯒꯦ ꯌꯥꯅꯤ? ꯌꯣꯍꯦꯟꯕꯅ: ꯍꯣꯏ꯫ ꯌꯣꯍꯦꯟꯕ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯖꯗꯦ꯫ ꯃꯉꯣꯟꯗ ꯁꯥꯎꯕꯒꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯣꯍꯦꯟꯕ ꯀꯣꯂꯦꯖꯀ ꯆꯠꯇꯕ ꯃꯈꯩ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯗꯦ꯫ ꯃꯃꯥ ꯂꯇꯥꯗꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯦ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯨꯖꯟꯅꯕ ꯋꯥ ꯂꯦꯞꯅꯅꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯌꯣꯍꯦꯟꯕꯅ ꯆꯦꯟꯕ ꯑꯣꯏꯔꯝꯂꯒꯁꯨ ꯊꯤꯜꯂꯛꯂꯝꯂꯅꯤ, ꯑꯁꯦꯡꯕꯗꯨꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ 4ꯔꯛ ꯇꯧꯏ, ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯄꯤꯡꯀꯤ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯎꯏ, ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯌꯦꯛꯈꯤꯕꯗꯨꯅ ꯐꯣꯟ ꯄꯥꯏꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯤ: ꯄꯤꯡꯀꯤ, ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯜ ꯑꯃꯨꯛꯇꯪ ꯄꯥꯏꯕꯤꯔꯛꯎ, ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅ ꯌꯣꯍꯦꯟꯕꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯤꯉꯩꯗ ꯌꯣꯍꯦꯟꯕꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯄꯤꯡꯀꯤꯗꯨ ꯌꯣꯍꯦꯟꯕꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯌꯣꯍꯦꯟꯕ? ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯇ꯭ꯔꯦꯗꯅ? ꯌꯣꯍꯦꯟꯕꯅ: ꯄꯤꯡꯀꯤ, ꯅꯪ ꯇꯁꯦꯡꯅ ꯆꯦꯜꯂꯕ꯭ꯔꯣ? ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯂꯕꯣ? ꯄꯤꯡꯀꯤꯅ: ꯑꯆꯨꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯏ ꯁꯪꯂꯅꯤ, ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯈꯜꯂꯅꯨ, ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄꯁꯨ ꯄꯤꯔꯛꯀꯅꯤꯁꯨ ꯈꯟꯗꯦ꯫ ꯌꯣꯍꯦꯟꯕꯅ: ꯄꯤꯡꯀꯤ, ꯅꯪꯗꯤ ꯑꯩꯒꯤ ꯏꯔꯥꯟ ꯊꯤꯔꯒ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯏꯃꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗ ꯅꯪꯅ ꯑꯋꯥꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯞꯂꯕꯀꯣ? ꯄꯤꯡꯀꯤꯅ: ꯌꯥꯔꯦ, ꯅꯇꯥꯇꯣ ꯇꯧꯔꯅꯨ, ꯅꯪꯅ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯤꯔꯤꯕ ꯑꯩꯁꯦ ꯕꯤꯀꯤꯒꯤ ꯃꯐꯝꯗꯗꯤ ꯃꯕꯦꯝꯃꯅꯤ, ꯃꯕꯦꯝꯃ, ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯕ ꯕꯤꯀꯤ ꯄꯜꯂꯛꯄꯗꯨꯗ ꯉꯛꯏ꯫ ꯃꯥꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯅꯨꯄꯥꯅꯤ꯫ ꯑꯣ, ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯏ ꯌꯣꯍꯦꯟꯕꯗꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯖꯦꯅꯤ, ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯀꯣ? ꯌꯣꯍꯦꯟꯕ ꯁꯥꯎꯅ ꯖꯦꯅꯤꯗ ꯐꯣꯟ ꯇꯧꯏ꯫ ꯖꯦꯅꯤ, ꯅꯪ ꯑꯩ ꯅꯨꯡꯁꯤ, ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯍꯌꯦꯡ ꯄꯨꯡ 11 ꯇꯥꯕꯗ ꯀꯣꯂꯦꯖꯀꯤ ꯍꯣꯜ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯁꯛ ꯎꯠꯂꯨ, ꯃꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯈꯜꯂꯒꯦ꯫ ꯑꯩꯒꯤꯁꯦ ꯃꯤ ꯑꯃꯈꯛꯇꯗ ꯆꯦꯂꯦꯟꯖꯅꯤ, ꯑꯩ ꯊꯝꯃꯦ꯫ ꯖꯦꯅꯤꯗꯤ ꯌꯣꯍꯦꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯖꯦꯅꯤ ꯀꯣꯂꯦꯖꯀꯤ ꯍꯣꯜ ꯃꯃꯥꯡꯗ ꯌꯣꯍꯦꯟꯕꯕꯨ ꯉꯥꯏꯖꯔꯤ꯫ ꯌꯣꯍꯦꯟꯕ ꯌꯨ ꯈꯔ ꯊꯛꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ, ꯅꯪ ꯖꯦꯅꯤ? ꯖꯦꯅꯤꯅ: ꯃꯥꯅꯦ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ, ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ?
ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯄꯦꯟꯂꯤꯕꯁꯤ ꯀꯔꯤꯗꯅꯣ? ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯁꯥꯅ ꯌꯥꯗꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯁꯤꯡꯅꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯖꯦꯅꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯦꯞꯄꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ꯫ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯂꯦꯖꯀꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯤ꯫ ꯑꯣ, ꯑꯩꯁꯦ ꯀꯌꯥꯗ ꯑꯣꯏꯖꯕ ꯇꯥꯜꯂꯤꯕ ꯅꯨꯄꯤꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯏꯔꯥꯜꯁꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯒꯦ꯫ ꯈꯟꯅ ꯄꯤꯡꯀꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯤꯡꯀꯤꯁꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒꯦ ꯈꯟꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯄꯤꯡꯀꯤꯅ, ꯍꯦꯂꯣ, ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯖꯦꯅꯤꯅ, ꯃꯤꯑꯣꯏꯕ ꯃꯁꯦꯜꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ꯫ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯕꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯑꯩ ꯌꯣꯍꯦꯟꯕꯕꯨ ꯅꯨꯡꯁꯤꯔꯨꯕ ꯄꯥꯝꯖꯔꯨꯕꯅꯤ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯍꯦꯟꯕ ꯏꯇꯧ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ, ꯂꯥꯟꯗꯕꯅꯤ꯫ ꯄꯤꯡꯀꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯦ꯫ ꯑꯗꯨꯒ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯑꯩꯁꯦ ꯃꯤꯒꯤ ꯀꯂꯛ ꯄꯦꯟꯐꯝꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯋꯥꯈꯜ ꯈꯟꯊꯔꯝꯂꯕꯗꯤ ꯑꯋꯥꯕꯁꯦ ꯅꯪꯂꯝꯂꯣꯏꯀꯣ꯫ ꯑꯁꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯡꯍꯟꯕꯤꯔꯦ꯫ ꯂꯥꯜꯂꯤꯕꯁꯦ ꯋꯥꯈꯜ ꯈꯟꯊꯗꯕ ꯑꯄꯪꯕꯤ ꯑꯩ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯔꯣꯏ꯫ ꯈꯟꯗꯨꯅ ꯌꯣꯍꯦꯟꯕꯗ ꯀꯣꯜ ꯇꯧꯖꯔꯛꯏ꯫ ꯌꯣꯍꯦꯟꯕꯗꯤ ꯐꯣꯟꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯃꯇꯥꯒꯨꯝ ꯐꯣꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯃꯃꯥ ꯂꯇꯥꯗꯨ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯆꯪꯂꯛꯄ ꯇꯟꯖꯥꯗ ꯐꯣꯟ ꯈꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯄꯤꯡꯀꯤꯅ, ꯏꯃꯥ, ꯌꯣꯍꯦꯟꯕꯕꯨ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯃꯥꯟꯅꯕꯤꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯂꯇꯥꯅ, ꯏꯕꯦꯝꯃ, ꯏꯆꯥꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯆꯥꯛ ꯆꯥꯎ ꯊꯛꯎꯁꯨ ꯏꯌꯥ ꯌꯥꯗꯦ꯫ ꯌꯨ ꯊꯛꯂꯝꯗꯕ ꯏꯆꯥꯁꯦ ꯌꯨ ꯊꯛꯇꯨꯅꯇ ꯂꯩꯔꯦ꯫ ꯏꯃꯥꯁꯨ ꯅꯍꯥꯟ ꯅꯆꯦꯗꯨ ꯆꯦꯟꯕꯒꯤ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯣꯟ ꯈꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯏꯃꯥꯅ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯄꯤꯡꯀꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ, ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯌꯣꯍꯦꯟꯕꯗ ꯂꯥꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯥ꯫ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯕꯨ ꯂꯇꯥꯅ, ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯅꯔꯒꯦ? ꯄꯤꯡꯀꯤ ꯍꯧꯈꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯖꯗꯨꯅ, ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯅ ꯍꯥꯏꯕꯗ ꯊꯥꯖꯔꯨꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ꯫ ꯂꯇꯥꯅ, ꯏꯕꯦꯝꯃ, ꯅꯪ ꯋꯥꯈꯜ ꯊꯦꯟꯃꯜꯂꯤ꯫ ꯈꯖꯤꯛꯇꯪ ꯈꯟꯊꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯝꯂꯣꯏ꯫ ꯐꯔꯦ, ꯅꯪꯁꯨ ꯏꯆꯥꯒꯨꯝꯕꯤꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ꯫ ꯏꯆꯥꯅ ꯋꯥꯔꯁꯨ ꯅꯪꯗꯤ ꯋꯥꯗꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯄꯤꯡꯀꯤꯅ, ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯕꯨ ꯋꯥꯔꯧꯔꯦ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯀꯞꯐꯧꯔꯤ꯫ ꯕꯣꯌꯥꯏꯅ, ꯁꯤꯅꯤ ꯏꯆꯟ, ꯁꯥꯔꯒꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯁꯤꯅ ꯃꯍꯥꯛ ꯅꯨꯄꯤꯕꯨ ꯊꯥꯖꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯠꯇ ꯅꯛꯁꯟꯅꯗꯕꯅꯤ꯫ ꯊꯥꯖꯅ, ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯗꯥ ꯕꯣꯌꯥꯏ꯫ ꯄꯤꯡꯀꯤꯗꯣ ꯄꯪꯉꯤꯀꯣ? ꯕꯣꯌꯥꯏꯅ, ꯑꯗꯣ ꯏꯆꯟ, ꯑꯩ ꯊꯦꯡꯉꯦ, ꯆꯠꯂꯒꯦ꯫ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯊꯥꯖꯅ, ꯍꯣꯏ ꯗꯥ ꯕꯣꯌꯥꯏ꯫ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫